Lapnaraga nungsiba, tamnaraga na ningsingba, inakta leiringai mamal leitaba potsak khanbani. Adubu inaktagi tamkhibada mamal leitaba potsak adugi magun mayak singna khanglakpani. Hiyai lechulgi makhuto thadoraklaga kakhalo. Lechulwa amata ngangda tapna kakhatkre. Hiyai mahaksu maningda kakhatlaklaga lechulbu yenglai. Thoibe, nang imadasu igalo lubibani khumuka. Lechul tapna adu makhum lai. Khumgani. Nang na ibo nagsiba nagsidaba ay khangde. Adubo ay di nang nagsi. Hiyay tapna mumon kasitnog lai. Asum lakpa na lechul hoige mayim yosilagle. Hiyay tapna. Thoibe, nang akoy din na chakraga ahalaman kara pawhidok patharage. Lechul fayni yung laglaga. Adumay na daw trade ayim na dumtanam ge hayro. Kaino khangdeba. Hiyay noklaga lechul ga pulap makoy gi mayum tana lakminare. Hiyay na lao. Anido tamno changlakpana mangol aduda leplaga mamabu kawi. Ima amdo thoro mahiga puthoro. Tumbi harauna makhuta may ama paiduna thoglakle. Ay ma imaw supurakle dana lao kalo may kasi. Lechul nagfetoraga hiyay ga pulap kalaga changlakle tombina. Ayne nakoy gi mamu hoida amukta paw hidok pachat na bahayruge pungse thenglak Oy ma. Mama hekjat kibaga hiyay lechul do ansilaklaga. Changa manungda ayne marup khara unaruge. Lechul tapna oida hiyay. Lechul tapna hiyay ki kada changlakalaga magi famung aduda famthare. Tombido laikai gi mi khara hairamlaga masu yamna thuna amuk mayum mai kai panglakle tombina. Bema se panik phigase amuk to hongdokse ngahak leiradi mahuyeng ge haidunane mi mayam ama umsinaraklani. Lechul tombina pirakliba firol sing ado lawshilaga hongdokre. Tombina hairamba ahal sing duso loina lechul hoitamna chatkre. Nganthoi karamna paw fangbano khangde mangol aduda kauna gi phapthaduna ahal sing aduna lakpa do taramna okle. Thoiba memcha phana saurabasu asawbududi uthokde. Thoiba taram lakliba mising ado okle. Kakhat piru ahal sing somda. Hai thoibi chagalo laga puthoro. Ahal amana tapna wari hore. Angang singse masa su yahanan na chenba maline. Numit humni marini lotluribasina. Thoiba noklaga. Kari wakhalno ga khangdre tada. Aikhoy na makhoy ni khaidokpini haibasu leite. Adubo moigi sidi kuimandrane. Warido khanarakpana loisilakle. Thoiba aroibo oina. Phare tada adudi. Ichanupido ngantani hek yumsida thinbiro. Ahal amana. Hoi thinjarake. Adudi aikhoy amuk yauzarage. Ahal singdo hek chatkibaga thoiba memcha animak sakfam yam thuna onke. Thoibana matha sabagi saktamni aduga memchana saubagi. Memcha yam sauna. Mahagise aikhoy bumigi mamangda chophanna bohatna bani. Somda amaga hainaraga leiri. Masida amuk chendanaga. Aina haidi chenina chenkradi laanudana halanu. Adudi natte masida amuk halakladana. Lakta lakisanuma aina tawrakpado mahayengsanuba. Thoiba mangol aduda gitfam tharaga makokto makhut ani changdana yamna kanna metli. Nganthoi mamado onsilaklaga. Mi masa yanaraga chenbasida taningdeda ima. Hai karino taningdede. Laikai asigi mangda aikhoise changsisiredana. Nganthoi wangang na batawrakpaga thoiba tapna magi nupi tanaba mawongda. Phare. Magi apambado tawjarasanu. Ahine wa amatta nganglaroi ko. Memcha sauna. Karigi magi apamba tawba. Imungse ahal pandaba imung natte. Moy babong na tawdrasu ay di tawni. Mana ko sirasi hikta tawba yabro. Mabu chawna buyuk pireedana. Masida mana haibangang batadradine ay su patabi on batare. Hairam laga imung lomda yam thuna changkre. Matam so sumhaujinke somda loktuda tariba nupa adudi kana amanasu ubikhidre. Nganba gyantada makhaduda adumak leitaduna leire. Somda lechil thinnaba sem sanaraklabani. Manga saito kiba thodok pungkaw he kaurure. Adubu thangnaba mikupta khangning ningsinglaktuna. Ma mayumda haningbana loire. Hiyay gi makhong sukna kurumlamlaga
मा याम थुना थोरगले लेचुल मासु थिलमलगा नुपा मयुमगी मीसिंगदो अचा अथा खरा चारगा हनखरे लेचुल मागी फोनदो पाइरगा मपादा फोन तौदुना मनिंगलोमदा थोरए पाबोंग अइना थाखिबा लोकेशन अदुदा चटपियो अदुगा लोक अमा लैबने अदुदा कुमदुना nganbagi thawaibo पाबोंग नमता कनबियो मनी ngakna kaino kana haiba nganbadi अखोइगी यeknaba natro सिखिबदुना फत्रो पाबोंग अखोइना मोइदा यekलिसे सुपनगे प्रॉपर्टी खक्तदने मोइगी थवाइदा नतिए पाबोंग नचाबु नुंगसिरदे अमुक्ता कनबियो होय पाबोंग चटलगे लेब्र येंगलुरगे होय पाबोंग फोनदो हेक थमनखिबगा मनुंगदा चंगलकले मपानददी कनासु लैरमद्रे लोइना हन्नख्रबा माले मेमचा प्रप्रप चंगसलकलगा लेचुलबु खुपाक अदुना थाजिले इमुंग चेंथनबा लाको मचानी नंगदे नसाना लुमले खलबा नत्रो नंग अखोइदी करि सोइना उद्रबा नत्रो लेचुल ममादा तपनी येंगलकलगा नक्सीबा मागे मनाकता चचबने मसिदा नोइगी हकैसु लैतब्रा खलेमा इमुंग से अहल पानबे इमुंग निने नंगना तौनिंगबा कुसिरासि तौबा यारोय लेचुल तपना हाइरे इमा फरसु फत्रसु अैगी पुंसि खोंलोय खनबदी अैगी हकने खल्ले नंग हक यामना पांबा नत्रो चटख्रो मफमसिदगी चटख्रो करिगी हल्लेइनो हलकलरोय लाकलरोय हेरमबदाय लेहनिंगदबा मफमदा अैना लेगदबा नते इमा अै चटलगे नंगना इबो नचागुमना ngasi phawba khanma ngamdre haiba ikhangi अैगी इरालने मफमसिदा नोइगी नकादा चौरकपा अैगी इरालने मेमचावा मखा ताद्रिङाइ थोइबा मचादो अनसिलगा नंगी कादा चंगु चलो लेचुल साउना मनुंगदा चंख्रे nganthoi changlae nganthoi ubada leiche che akhoi tonde nganthoi tapna haire loya hoida hojiga siam thenglasi phawba mahadi loya hoida kidoriba nganthoi pakna khumlakte adubu khumbadi yadabana tapna haire mahado loya da kaina katkhre kanana kaigino che adudi khangdre thoibe kaino khangde haibo che ai chetkese अै मोइदा मुक्ता चटलुगे यारोय थोइबे पाबुंगना मा इंथोख्रे मतम खरा लेरगा लौसिन्ने हाइबने लेचुल साउना खैगिन थोइनोबा अंगांगदो तोफम जाफमगा अमता खंगलमना रोइबा nganthoi tapna manabu yenglaga khanglamgani nangna chatninglsu hayeng chatloba lechul tumina leikre ahinga dasu thengjilakle loina tumna khre lechul magi phone da call ama lae mahani magi mapa mani gini lechul tapna pairaga babong mabu noina kallaba natra mani latla tawna hare thoibi nganbududi mafam maduda leiramdre mana litpagi oidoribra ideiraba prit amadi taramle lechel wahi adudani khangpre khangba khanghauda kadomdagi paisalakpa nungsitno magi thamoida yamna waba chaina ama piragle phone do tapna thangthakhraga kakre lechul pirangsu tapna horee kaino aina tawribasiba aibo na piro miyamgi minungsi khangdaba na pidura ningsing lai tumam dai khudingi mari yetna duna tumba ma ta singna nungai raktre wakhaldo ngan be hinglibra natraga sa kainaga chakraba khalakpada tumba yada onduna leire yamna wana numit do hokre chakhumda loya changlapani adubu tanu chakhum aduda leiramdaba aduda mamaido khajik su e tapna tanugi kada changle e ure tanu tasinduna famung aduda tumliba ado loya ngai haklip laga lei aduga tapna changsilaklaga tanubu tapna kaure oi tadaba aduda loya tanuki pambam aduda khajik thenglaga ilui adubu mai hokai saramba aduda loya khara pakhatle asaba masa aduda aying bukhut amana tapna thenglakpa aduda tanu tapna mami pangthoklaga yengle e adubu loya leptuna leiramba aduda fugagotlaga fammi loya sutapna mamai ado leithokraga nasado ngamdradi ko hairpa yadro laidukse nangna thari natra naredi karigi iruzarurino aibo aidiyum sigi minai natro minai ina thabak tawbidradi kanana tawbidoiba loya pa khumpide ona taina na haire nachela abani iyai galut loba male se nachegi phone number nangunda di auram naroi haibirake
Tanu phone do puthораklaga loyana hairakpa numbersing ado loina isile. Yare, ai horen guli lerage. Hairamlaga loya chatkhre, Tanu su thinthada macheda call tawrae, Lechal number khangdrabasu pairaklaga khangkol kawrae. Mamba, nang kim tawdra? Tanu na, che, ai Tanu. Ton, nang aina tariba pawse chumbra? Tanu thu namak pakumadum pirae. Chumme che. Ado che, nang dahiyai ga chatlira. Ai dahiyai ga chatline. Ado che, ai mafam sida lainingdiye. Hairaga kapthorakle. Ai chegal ainingi. Che yaudana ai leiba ngamoye. Lechal chingnana. Don, nangonda moina kaidawe. Thina tawbra? Tawde, luna tawe. Tanja aduda puzana kaupagi khonjal tare. Hai, minai nupi, nang kai le. Tanu pakhat na phone ado fatkai. Machena takhigadra khanbada. Somdadi Lechal loina tahaure. Kari, minai ba? Mahagi se indirecta ekhoigi imungda haibani. Don, nachela e. Lechal mapanda thoklai memchana. Kadai da mukchat ke haribano ha? Don hoidani, kari gi chatpano. Loya hoiga thangnaribado ngan bo hoigi yumniko nang kaubro. Ai de kegi kaudoiba. Ekhoi ton ba makhoina thina tawe haba ikhangi. Machi ai leiringaida moina dumaina tawba yaroi. Lechal mangol adudagi churi makhada fanchong thakre. Thoibana. Hai, ma ai ni thoklaga thamlibani. Nang mafam aduda chatpa yaroi ko. Lechal mapada lurab yenglamlaga. Mahabu moina otlaso adumak yenglaga legidaba machedo ai nate. Babung, ai natiye. Hairamlaga machegi activa ado thodokre thoibana. Masibu kamaina tawni. Migi yung maduda amukhatnadana ne. Lechal thoduna lakpana loya hoigi mayum yorakle. Gate aduda karido khamlamlaga changlai. Mangol aduda puja leirambani. Lechal ubada machingado paithoe. Lechal makhongdo mangol aduda thamlake tawbaga. Hai, kaino? Migi imungda changlakladi sandaldo lauthokni khangdabro. Lechal puzada haifeding laklaga mangol aduda mawalaude chabet kare. Puzana, aina hairise kanadano. Lechal puzagi mamang aduda fatlipse laklaga. Kariba, hojik inauda sisinnakiba wahida. Minai ba? Hai, kaino? Mathong maram khangdana nupa amaga mangluraga mafamsida changlaise. Tanu su thoklai miliso. Lechal na. Migi thabakdane khutingjina gumse khangaba. Aduga ai haige tazo. Ai khoi tondaga hek thina tawraba. Machi aina kari tawraki yengo. Mili sauna. Lechal, kaino nang nanganglido ha? Nang yumsida kanana yaba pidana changlaklibano. Ai mitay machani. Manipur sin mathongna chatpada kanana yayade haibagi mathau tade. Tanu na. Che, nang kaigi laino. Chatlo. Babung na nga ang niye. Puzayam sauna. Nachi se, yam tu na tanthoko. Natchade, ay bupate hay nuko nang. Tanu, machigi manakta sang silaglaga illi. Che, chatlo ba? Lechal asaw ba duna tanu bu inlaga puzagi manakta sang sili. Hey, minay hay ba wahi duna, ay ginaw da kayam sokan likhang bra. Ay bigita so. Minay hay dudune. Noyge, layoy kraba na pado. Puzana. Hey! Hek inaw bo, thina tawi haibagi paw phangaba. Ay di haikre. Mili prapap sang silaglaga Lechal bo laktana ille. Lechal mangol adudagi onthai Mili na. Nang yam phawriba. Migi yum sida lakpiraga aphaw sari ne ha. Chatlo. Lechal hawalaglaga mumonoglae. Now, pasana lehoro. Ay kiriba. Ay halle ko. Hairam naga Lechal yam thuna chatkre. Puzana. Maril siga migo sidriye. Tanudi machese arhaiba nupi nate khanbaga pakhatle. Kari tawrakani khanbada. Puzana. Hey, nang suchango. Nang kaya pharoi haribasini. Lechal mayim yorakpaga magi kada sauna changlai. Adubu makhongdo khangna narakpaduda. Ah! Tapna amuk ningsinglakli. Nganbana magi damakta tawbikhiba mayam ado. Khanjana balepte wakhalda. Nganba mahakbu hinglibra natraga leikidrabra.
Somda nganba hospitalda pukhatlabani. Nupa amana thengnarakpadagi nganba masado gyan mangdaba adu lakle. Doktor nupa aduna somgi imung manungdi laktabra. Nganba tapna kanamta leite. Kanamata laklamlay. Khangning ningsinglai nganba makutta haliba dripto lauthoknaba hotnare. Ai chatke. Aigi macha mana pukre. Ai amuk laurugi. Aina pithokluri. Aise wakhal theluri. Phattaba mangmonda aigi macha sinaruri. Doctor duna ihade nang nasadu yamna soline. Ngarangdagi natra aina leireklise. Adudi ai kalli. Ai chatke. Please adom ngarang lakpo irabasu yamna soli nasado. Nganba doctor aduna haiba ado tada namdana thoklai. Miso yamna leiba nate maramde khungangda saba hospital macha oibaini. Doctor duna fana yamna hairabasu nganba tasinada thoklakle. Doctor duna ngaiko nang kamaina hange hairibano nangbu selga yaoraba. Leite haiba yaroi pukchal chawba misakso. Doctor aduna lupa chamunga lawthoklaga nganbada pirakle. Nganba doctor aduda ikai khumnaba ulamduna thoklakle. Asum lakpana line chinba gari ama faduna laklabani. Mafam madu thoina lapana. Gari mathang tunglaga lae. Thoiba machada tanaba. Hai, nangi kari no pugadaba khanasi thoglo. Yam thuna leiba pamdre athubidane handak tha asida hongnaba tawrani. Lechil haraubasu phawe kapningbasu phawe mapanda thoklaklaga. Pabong, aidi kahena puba pamdre lechaba kharana adum yarani. Aikoi sungamdre nanaw phawba inthoklibani. Pabong, aigi luhongba lairi. Nause hanamta lawsinbise yamna wana leiramdani. Lawsiladabani. Handaki lakliba iraise numit yamna phai. Masida oina lawsinbirage. Ngasi ningthawkaba adudi kuidre. Ai nawda pawsa tamluge. Thoiba chansankhiba machabu yinglaga labhawe. Hai, khanasi haibanine onthokpa ngangnida. Lechil tanuda call tawraklaga. Now, tanu tapna kay haige cha. Handaki raisida nangbo pabongni lawsilani haye. Tanu harawna. Asengba che. Nangse aigi oinadi laiga chap manaye. Nangse yam phaingo. Somda lakhiba nganba mayumda hana changlakle. Malakpa ubada rinana. Thoiba kaidawriba soiro lechildi. Nganba tapna mathakta karaga. Lechilga aiga leiti ma aidi thanda. Hairaga tumina laikre. Rina yamna thazadaba mityang ama yenglaga. Aidi thazade thoiba. Nang kaidawrage kanana tawriba noi chada. Nganba mamabo yamna lumna yenglaga. Ima, ai lakpagi lambida nahan accident thokpadagi hospital da leirakpani. Ai magalayminadiye. Tarakadabagi yanduna leiriba pirang ado khangjilaga mumonoglai. Aduga manungda yamna thuna changlakle. Somda lechil hinsangdo kanna thongle. Mamittasu sangsangurakle. Nganbana magidamakta thongbikibasing ado. Leiminaruba mikup khara aduna. Lechil na nganbabu yaningba khara hokrabra. Ita thasada lechil gi phone aduda kolae. Lechil tamna paikhatlaga. Kana? Macha. Macha haiba wahi asidane. Lechil gi thamoi aduna yamna kanna chonglaiba. Karigino khangdaba yamna harauba ihul amasu mangonda phawrae. Harauna. Mamba, nang kaimta soktabra? Sokti. Nang nungairiba? Nangaite. Kaigino khangde. Ay nungaiba phawde. Ado, ay phone yam tuna tawragomge. Nangsu nangki oiba lambi amada hojikte chatorrabanina. Wahido ma yaningde. Khangde tasengna yaningdaba ama phawe. Adubu kari upay lay. Nupa mahak na hairakpa haibado oirabana. Nganba tapna. Nangaina palo ko. Hairamlaga maso phone so kakningda kakre. Lechil so phone aduda yam pende yenglaga. Famung aduda langsilaga thamkre. Nganba magi kagi dressing table adugi mamangda leplaga. Masagi saktambu yengje. Tanja aduda. Doktor amagi kolagle. Nganba paikhatlaga. Hello. Doktor aduna yamna harawna. Nganba, nangi kidney donor leiri.
ꯑꯊꯨꯕ ꯃꯇꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯇꯧꯔꯁꯤ ꯉꯥꯟꯕ ꯇꯞꯅ ꯃꯊꯪ ꯍꯞꯇꯥꯗ ꯌꯥꯔꯗꯤ ꯇꯧꯔꯁꯤ ꯍꯣꯏ ꯗꯣꯛꯇꯔ ꯐꯣꯟꯗ ꯊꯝꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯁꯨ ꯑꯁꯨꯝꯅ ꯁꯨꯝ ꯃꯝꯁꯤꯜꯂꯛꯂꯕꯅꯤ ꯇꯅꯨ ꯂꯣꯌꯥꯅ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯂꯥꯛꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ ꯍꯣꯔꯦꯟ ꯋꯥꯔꯅꯤ ꯈꯟꯕꯗ ꯂꯣꯌꯥꯒꯤ ꯀꯥꯗ ꯀꯥꯔꯒ ꯃꯥꯒꯤ ꯐꯝ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯦ ꯂꯣꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯂꯣꯌꯥ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯂꯦ ꯇꯅꯨ ꯇꯞꯅ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯒꯦ ꯂꯣꯌꯥ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯒꯨꯂꯤꯗꯣ ꯂꯧꯊꯣꯔꯛꯂꯒ ꯄꯤꯔꯦ ꯆꯥꯛ ꯆꯥꯔꯕ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯆꯥꯁꯤꯜꯂꯨ ꯇꯅꯨ ꯂꯣꯌꯥꯕꯨ ꯌꯦꯡꯂꯒ ꯆꯥꯗ꯭ꯔꯤ ꯅꯍꯥꯟꯅ ꯆꯥꯗ꯭ꯔꯤꯉꯩ ꯑꯩꯅ ꯀꯔꯝꯅ ꯍꯥꯟꯅ ꯆꯥꯎ ꯍꯥꯏꯔꯤꯕꯅꯣ ꯂꯣꯌꯥ ꯃꯥꯒꯤ ꯊꯣꯛꯄ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯅ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯥꯊꯣꯛꯎꯔꯣ ꯆꯠꯂꯣ ꯅꯁꯥꯗꯣ ꯀꯨꯏꯅ ꯆꯩꯅꯥꯕꯤꯒꯅꯨ ꯇꯅꯨ ꯍꯟꯗꯛꯇꯤ ꯈꯖꯤꯛ ꯋꯥꯔꯧꯅ ꯆꯥꯔꯣꯏꯌꯦ ꯅꯪꯅ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯥꯔꯒ ꯁꯤꯒꯤꯁꯨ ꯁꯤꯖꯈ꯭ꯔꯁꯅꯨ ꯃꯔꯤ ꯇꯧꯒꯅꯨ ꯆꯠꯂꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯗꯗꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯆꯥꯔꯣꯏꯌꯦ ꯑꯁꯦꯡꯕ ꯆꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯂꯣꯌꯥ ꯇꯅꯨꯒꯤ ꯃꯈꯨꯠꯇꯣ ꯇꯥꯐꯥꯔꯦ ꯉꯥꯏꯈꯣ ꯊꯤꯔꯝꯃꯨ ꯑꯩ ꯂꯥꯛꯑꯒꯦ ꯇꯅꯨ ꯂꯣꯌꯥꯗ ꯌꯦꯡꯂꯝꯗ ꯀꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯆꯤꯜꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤ ꯅꯣꯡꯕꯥꯟ ꯈꯥꯕ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯣꯌꯥ ꯍꯣꯏꯒꯤ ꯁꯣꯞꯇꯨ ꯇꯝꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯥꯟꯅ ꯀꯦꯃꯦꯔꯥꯗꯣ ꯇꯨꯃꯤꯟꯅ ꯊꯨꯒꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯩ ꯑꯁ ꯑꯍꯥꯡꯕꯁꯨ ꯌꯥꯗꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯡꯕꯥꯟꯅ ꯄꯥꯕꯨꯡ ꯊꯣꯡꯅꯥꯎꯔꯣꯝꯁꯤꯗ ꯈꯖꯤꯛ ꯍꯣꯕ ꯑꯃ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯍꯦꯛꯇ ꯇꯧꯔꯁꯤ ꯈꯥꯕ ꯁꯠ ꯆꯪꯁꯤꯜꯂꯛꯂꯒ ꯑꯍꯣꯕ ꯑꯗꯨꯗ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯜꯂꯦ ꯑꯗꯨꯒ ꯃꯩꯈꯦꯠꯇꯨ ꯈꯦꯠꯇꯨꯅ ꯃꯅꯨꯡꯗꯨꯗ ꯊꯥꯗꯈꯤꯕꯒ ꯃꯈꯣꯏꯁꯨ ꯆꯦꯟꯈ꯭ꯔꯦ ꯁꯣꯞ ꯑꯗꯨꯒꯤ ꯃꯅꯨꯡꯁꯨ ꯃꯩꯅ ꯀ꯭ꯔꯪ ꯍꯧꯈ꯭ꯔꯦ ꯌꯦꯛꯅꯕꯅꯤ ꯃꯈꯣꯏꯗꯤ ꯃꯍꯥꯛꯀꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯍꯦꯟꯕ ꯊꯧꯔꯝꯗꯤ ꯄꯥꯏꯈꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯎꯕꯨ ꯊꯤꯅ ꯇꯧꯕ ꯎꯕꯗ ꯃꯥ ꯇꯁꯦꯡꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯣꯌꯥ ꯍꯣꯏꯗ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯆꯠꯊꯍꯟꯈ꯭ꯔꯦ ꯁꯣꯝꯗ ꯂꯣꯌꯥꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯀꯟꯅ ꯂꯥꯛꯏ ꯂꯣꯌꯥ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯍꯜꯂꯣ ꯁꯔ ꯁꯣꯝꯒꯤ ꯁꯣꯞꯇꯣ ꯃꯩꯅ ꯂꯣꯏꯅ ꯇꯨꯝꯅꯕ ꯆꯥꯈ꯭ꯔꯦ ꯂꯣꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯕꯨꯁꯨ ꯊꯨꯒꯥꯏꯒꯗꯧꯔꯤ ꯉꯥꯟꯕ ꯍꯣꯏꯒꯨꯝ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯐꯅ ꯃꯩꯅ ꯆꯥꯈ꯭ꯔꯕꯁꯨ ꯃꯥꯡꯖꯕ ꯃꯨꯠꯄ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯉꯥꯟꯕ ꯍꯣꯏꯒꯤꯗꯤ ꯃꯨꯠꯈ꯭ꯔꯦ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯐꯥꯎꯕ ꯉꯝꯂꯔꯣꯏ